Ngarang Bisnupur district ki Erangda security force ka miyam ga mukna bada miyoy kulum doirom aswapa nang krei hospital da laika na krei thawdo se anga anigi mihat loinana mihat adu buyanin da phong dok na khongjang sang sin bada CRPF na kap thorak pada miyoy ahum si kibagi thawdo ka marilena khongjang sang silingai da bolero pickup amaga barnakar ani da lakpa Mioy sing kham lubada mioy sing aduna aphaba makhal ki nomai asoba pothorak padagi haurakibane miyamna tanaraga gari ani phahau ke amana nanthoktuna chatke tongda phahauba gari ani adu miyamna mai thadokhi haire gari adu da tonglakpa mioy sing aduna security force na pukhi haire makha tarakpada miyam hauraktuna khongjang sang salakpada security force ka mongnabada mioy kulum doirom soktuna hospital da lakana ki haire Kuki gilumna thingbal lairabaso Minister Khamsan Technopol district satnaba ready the laire hade thingba thingdaba haibaduna amani chatpa tabani haina CM na phongdokre Karang numidang Central Force na Meitei gi khongjang loi singbu tan khaiba tholakpada har Mahadev haina lauduna thorakre haina social media sing the video thagana rakre Nakala moromdana ngarangi Erangda asokpama rims na pukhalakpada 12 borgi 8mm pellet bullet na sokpani haide MOT tauri haujikti khudong thiningai oidre haide Nakala moromda ngarang thinungai Erang aduda asokpami purakpa ambulance phawba security force na khamlaga check tawki haina thagana rakle Manipur police taki thadorok source amagi matungina ngarang thinungai da gari ani mai thakibadu security force nan gini haidi mopta senaba mioi mari phare haidi akupa warol makhataba pauk namina se Central Security Force na mathaunei thina tawraktabu tangkhul aje katamnaw long TAKL na yaning dabu phongdorakle mamang the Central Security Force na haidokhiba karigumba militant singna heka pahorakpada nongmai maruna nong tabagum kap thaduna khudhangane haina phongdokhibane adubu haukhiba nikthaukabu nume date 13 gi nungdang pung 3 makhairom tabada Kuki militant singna Jalanbung amasung Sangkai khundagi nongmai round kya kap thorakhi loinana thangnaba nume date 14 gi ayuk pung 5 amasung numidang pung 3 ta sapmanaba location dagi amukasu nongmai round kya kap thorakhi adubu Central Force na action amata lokhat khide aining liba wahang de tangkhulgi volunteer singna khud halakpa ngairibra karigumba halakana Central Force singna tangkhul village volunteer da oina on sinduna retire tawrakani habagi thajaba lei asumna neutral oina leigadaba Central Force na michang mikhai naiba thawong tawroidabani maramaduna state government na Central Force ki mathakta state rule gi matungina accountability leina thabak ta honbiyo haina TAKL na phongdorakle Churachandpur da thau amasung LPG phangdaba numit mangani sure hari thau amasung LPG puba truck senglambi da laire amasung ngarang thunglaragane hana Churachandpur gi deputy commissioner Dharan Kumar na nahan phongdokhibane Churachandpur gi miyam da karamba matam da thau amasung LPG phangangada hana paumi singna hangba wahangi pakhum piraduna wafam asi DC na phongdokhibane Thasigi taret ki ahing dama sakhangdaba singna bomge attack chathabada Churachandpur da thau amasung LPG gi stock loikhibane tronglawbi gi thawdo adu da anga ni sikhibadagi tampak ta miyamna kanamong da khongjang sangsinarapadagi Churachandpur da thau amasung LPG pusinbagi thabak lep lakhibane Churachandpur tamna chatpa lambi sing miyamna thinjinbadagi petrol diesel amasung LPG supply lepkhibane Churachandpur district ta leiba petroleum depot sing hawkhiba numit mangani thonglonduna lakle maraksida DC Churachandpur gi maikaidagi Suki Tarada District Administration na Sinsargi Moinarbon Depot dagi Churachandpur da retail outlet singda petrol amasung diesel supply tawhanaba thabak paikhatpa haukhre haike Maudagi Senapati Phawbagi highway sembagi thabak local contractor singda suhannaba NPO na appeal tawre Mau Getagi Taphau Kuki Phawbagi kilometer 51.9 at 5 Sangba National Highway 02 gi lambi sanga sakatpagi thabak local contractor singda oina suhannaba Senapati District Apex CSO Naga People's Organization NPO the National Highways and Infrastructure Development Corporation Limited NSIDCL da appeal tawre NPO gi information and
Publicity Secretary Kaisi Sasai Serol Amada Mamang the Mapan contractor sing company singna Tabak Rosinaba Akanamong the Suraga Quality Gamlamdaba Kia Laike Lambi Sembagi Tabak Suriba Agency Adu State Kimapandagi Oiraba Miamna Quality ga Marilinana Wa Haning Bunatroga complaint on Matam the Kudong Sadaba Kia Mayona Ki Hiding NSID Shalamsung Department Sing Yawn Marilinaba authorities sing the Lambi Sembagi Taba Si Sunaba minus rate bit Toraklabadi Yaroitabadi NPO ki wafam Sigamak Maroina bit Tobagi Tabakta Aranba Toraklabadi Madu Tarana Lauroi Loina Miam Gapambagi Matung ena reject Togani Hadi Laikidraba BSF the Kuki Singna Ikai Kumna Krehadi Monko Chepu the Masaki duty towering it no Maruna Pandagi Laikidraba BSF Constable Mitun Mandalgi Mapam the Kuki Civil Society Organization Amsung Monko Chepu Kunjasina Candlelight Vigil Pangtokre BSF Constable Mitun Mandal Tasaki Taragi Nuntil Pung Marigamini Pumarom Tabada Kuki Zomasung Tankulnaga Kulngak Singi Mark the Tokiba no Makam Nabagi Todo Amada Hydropa no Maruna Pandagi Laikidabane Laikidraba Constable Mitun Mandalgi Mapam the Kuki CSO Working Committee Amsung Local Village Authority Makada Miamna Candlelight Vigil Adu Sataki Bani Hide Taramadu Monko Chepu Kulgi Church Tagi Hauduna Miamgi Oiba Kongsat Ama Mandalna Laikidaba Mapamadu Pawat Mapamaduda Village Leader Church Kimihot Amasung KSO Ukrul Amasung Kuki NP Ukrul Yauna Kuki Organization Singimihot Sing Sarugyaduna Minute Amatu Minute Leptuna Awaba Pongdoke Tauramaduda Wangaladuna KSO Ukrul President Marcy Kongsain Hai Arandu Wapam Kia Sandoptuna Su Mandalgi Tauna Paba Adubudi Mahan Bangamloy Taudodu Gatsumbai Koina Kangi Mahana Tauna Pana Koibu Asibagi Kayatagi Kanke WCKCSO na Tadropo Serol Amada Constable Mitun Mandalgi Kathokpa Dubulan Ohanaba Natraga Samdok Naba Honarakpabu condemn Tawi Hadi Laumi Sing the Tazaba Manama Sing Lena Pudat Krabamatung Karpugi Atingbana Amukasu Manghale Hadi May 3, 2023 dagi Horakiba Langi Taudok Sing the Maram Oreduna Yung Kia Mai Tadokibadagi Mio Kia Tawai Hingnaba Lanjalaktuna Rili Kiam Tachangzapam Loraklabasu How's Power the State Amsung Unelangak no Warashin Puraktabadagi Lan Sokna Ribamasel Zangna Tokna Yadana Leraklabasu Hingnabagitamaksa Dabadi Yadabadina Laumi Sing the Tawai Kubak the Haptuna Putoksaba Manama Sing Mahibarong Sing Handak Mamang Tagi Taramangagi Nutilpung Animakarom Tabada Paksan Lian Amasung Akan Banuksha Jauba Nong na Pudat Padagi Ama Ata Tohan Kibada Ngaida Tasigi Taru Amasung Taret Kilona ba Ahingda Dronglaw with the Pikliba Anga ani Bong Kapsan Duna Hat Kiba Masung CRPF na Nongmene Kapadagi Mio Ahum Si Kiba Taudoktagi Curfewgi Ating but Tamjalapuna Amukasu Awas I think Pide Hadi Taudogi Erangda Sinaba Lengada Numid Adugi Numidangagi Manipur Tampaki District Manga the curfew Tamki Amade Mobile Internet Things in Kibadu Nasipau Hang Doctre Curfew di Hojik Pung Karakar Komtorakle Lomi Singna Wana Honaduna Mahi Marong Manamasing Taru Bukara Dilian Aduna Ye Tatpa Madi Numit Kiani Tamkiba curfew no Maram Oiduna Manamasing Kia Patuna Mangba Yaunake Imphal West District Manungsanba Waxify the Gi Ngarianbam Sudir Sahiang Kitaru Kovalomi Amana Pau Seda Pongtorapada Lamsang Piaski Manungsanba Akamaning Kaida Laura Amaga Laukairom Sauba Laupam da Pukri Ahum Tauduna Grass Crab Row Tunghan Bina Singbanga Yokle Hoju Paubanga Lak Amaga Makairom Tadakre Mamang the Sing Kibana Maram Oiduna Nga Loina Siki Hojinga Masinjak Lay Nabuhonabada Zoba Awaba Mayagnadi Tangnaba Laupam the Gimina Sandorokpa Lau Sangam Ama Sandorokpa Lau Sangam Ama Amadi Sagi Lopom Karaga Punna Kobipul Lising Tarama Toirom Sahi Sigi Janawari Tara the Ginumitare Nisanga Take Lopamadu the Kobi Tadring Tractor na Lawan Mangatarong Koike Labak Pobadi Kobi Tana Lopom du Koibada Social Worker Arambam Kamarjina Tractor Putokuna Mateng Pambike Mahaki Mungi Mio Sing Yauna Punna Kobi Sing to Taramatung the Numit Yankaini Twini the Kobi Pulamadi Geji Animakai Ahum Power Lumba Yauki at the Monamakanghoduna curfew Tamzilapodagi Kakta Luraba Kobi Kia Yon Pamlay Tabadagi Patuna Manki Hanagi Kiji Yama the Lupatara Kunjolamadu Kiji the Lupatara the Gitare Power Yon Bayaure Kobi Tabasidagi Lupala Anihum Tana Batawang Tauramadu Curfew na Kaihan Kre Hosamakatana Sebot Hangam Hawaii Sangbi Koli Hawaii Garo Natsing Batana Batawang Tauri Karadi Taba Haukre Masida Araba Sel Putolaga Masagi Lopom the Pukri Tauraga Horopaga Lunana, Manamasing Tabaki Tabaxi Tarakpane, Maki Wakalon de Lamdam Sinjak to Mipal Tang than a Bohonabani Highness Upondorake.
BJP gi anauba bus tongbagi thausilda awang nongpokki nupi mahirosinggi saruk yaude haina phongdorakhre. Delhi gi BJP gi anauba government haudokiba higher education natraga competitive exam sing thanabagi thawang tawriba nupi mahirosingda free oina bus tongduna chathokachin tawbagi khudongchaba phanganbagi thausilda awang nongpokki nupi mahirosinggi saruk yaukidrai. Khudongchaba adu Delhi da permanent resident oiba nupi singtagini hari. Thausilasigi makhada nupi singda smart card ama piduna khudongchaba phangan gadabane hariba card asi mamangda lairamba AAP government na piramba pink card dugi mahut sindokadabane. BJP gi matungina di card hongdokliba si corruption hantanaba process asi laithokhanaba amasung public transport service te hena nungai hanabane hari adumonamak thausilasina khudongchaba pibagi matangda achoba penadaba kya lakle. AAP gi students wing CYSS ki secretary Kamal Tiwari na BJP ki government pu mara siradun hai Delhi government na chathariba thausilasina state asigi wangmodagi lakpi nupi singda nuai taba thawong kya pokhale maramdi thausilasigi khudongchaba phangge hairabudi nupi sing asigi residential certificate puthokadabani haibasina takpadi thausilasida makoi khudongchaba phangba yaroi haibane. Delhi da hauze awang nongpokki nupi mahiro kya laiduna public transportation gi mapa tangduna leire adubu thausilasida makoi khudongchaba phangba yaroi hairi. India Today NE da phongdrok Delhi da higher education tauriba Assam ki Kolaga district ki Niharika Phukona hai awang nongpokki state singdagi lakpa aigi isung imanabi kiyana metro ticket laiba ngamdabadagi free bus service asigi mapal tangduna lei haiba aina khange asiguma khudongchaba si lokthokrabadi mafam asida leiduna mahi tamlibi nupi singgi sel thunggi phibamda chauna akaiba oiragani. Karigumba Delhi government nupi singbu mapangal kankhatnaba honaba pamlaba amasung education na mateng pangba pamlabadi Delhi da mahi tamlibi nupi sing asi karamba state tagi lakpano haibadu makhal khaidokpagi mathau tadabani haina phongdokhe. BJP gi maroiba pandamdi free ticket pibagi thawongda corruption tawhandaba asini Delhi da Delhi gi wangmodagi lakpi nupi sing thausilasi khudongchaba phangande haribasi aranbani thausilasi Delhi da leiba nataba nupi sing khudongchaba piroi haba wahai amata panba leite haina BJP gi Delhi gi spokesperson India Today NE da phongdokibasu laikhre. SIR gi matangda NIN Malda dagi Congress ki worker ani fare hari West Bengal gi Mikhal gi mangoina National Investigation Agency NIN Malda gi Karya Sathaudo ka mari lena Congress ki worker ani fare Pamaju numit kya thengdu sathakiba operation amada Shahadat Hussain amasung Asif Sheikh kawbomioi ani phaba gamkhibani makoi Congress party ki worker ngaktani hari mamangda NIN Motabari area gi Karya Sathaudo aduga mari lena ahanba oina Golam Rabani kawbomioi ama detain tawduna thamkhibani mahap wahang pahong sa thabada voter listing SIR dagi lokthokibagi matangda mafam adugi block development officer gi office da miyamna judicial officer taret gerau tawduna phajinduna thamkhibani hari report ki matungina officer adu police person sing laktuna kankhi adubu block development gi officer gi office dagi thoroko matamda khoisaunar miyamna officer sing adu da attack sa tharakiba amadi makhoi gi gali sing adubu thugai kiba thawdo aduna mafam adu da irang hengalakibani hari thawdo adugi matungina NIN investigation sa tharakpada tungda achoba lalong yauramba yai haina singnaba laike nahano midang phakiba mioi ani adu police ki surveillance ki makhada matam sangna dagi leraklaba mioi ngaktani haike makoi pharak pasina makhata na achoba network ama general ni habiga singnaba phongdokhibaga loinana makhata na thi humbagi thabak su chathaba lep loi haina phongdorakhe. Breaking news da social media singda thaganarakpada Kuki singna ukhulda lakpa ambulance da nongmai kapsilakhre haina thaganarakle kadai phawba sumba pawno akupa marol khaminanaba official ba makhata ba paw ngaiminase. Meitei dadi shoot at site ki order tho e Kuki dadi leite state force ki wafal ne haina social media da viral ama oirakle kadai phawba sumba pawno khaminanaba makhata ba official ba paw ngaiminase.